Kuki singi mathakta tengkang kyarak pamdaba thong kaya chatharakpa amadi achumba wayal fanghanba ngamdabagi mayokta Committee on Tribal Unity kotuna ngasi numidang wairam pung maridagi National Highway number 2 amasung National Highway number 37 na ban lautokre kotugi media cell na thadorakpa cherol amana wafamasi fongdukladuna makatana hai makataba notice ama thoktriba fawba ban asi makatana adumak chathakigani ban asida medical emergency ambulance amadi humanitarian relief activities singdi consiloi haidi cherol asina hai leimakhong kangchup area da security force na akanana operation chathakhiba ase kotuna akan momongda condemn tawi security force amasung lenga ki mathaudi leibak asigi citizen khudingmak tekta kaidana ba ngak sen bane hauzik security force na chatharakliba michang mikhai naibagi thong asina maram oiraga soktuna leiraba lamdamaski fibam ase hena lushila halaknabagi achauba maram ama soidana oiraklagani Christian gi pastor ahum amade kukizu gi micham tarani thoi mihathina hatkibagi thodok aduna hauzik Kuki miyam pukning wakhal leitadana leinaribane hena laibak thiribadi Kuki gi khul kaya maina tumna thadok pikiba asini thodok sing asida chenaba mara leiba khudingmak mari leinaba singna fagatuna matik chaba cherak pibiu nakalamaromda security force na yamna professional oina michang mikhai naidaba mongda security operations sing chatabiu mara leizadaba khunja sing matik chana ngaksen biu mihathina hatok pikraba Kuki singi achumba while fanghanana damak Maning tamba investigation chathan biu yum mai thaba amadi khulda attack chathariba sing asi makhatana thoktanaba khongthang sing lokhat biu amadi security force ke aran hui sing miyam mangda puthok piu haina su cherol asna makhatana phungdorakli